Lengagna census tawdringeda NRC update tawnaba campaign for just and fair delimitation JFD na aroiba ultimatum amasung reminder Gerald ama governor amasung chief minister da pisinkhre loinana August 3 fawbagi manungda NRC update tawdrabadi August 3 tagi lengagna kokchikadaba iho amagi sem sanaba firep lobagi wafam khanghankhre Ultimatum amasung reminder ado ngasinung til JFD gi mihut kangbu amana Lok Bhavan amasung Chief Minister Secretariat chatuna pisin khibani hairi Maruina JFD na pisiliba ultimatum amasung reminder ado Manipur ga yumthang na balaybak tagi mitop miyan cha changsilakpadagi demographic imbalance toktuna nena tadaba phibam kaya oihalakliba asidagi ngakthok na bagi demand tawduna pisin khibani Hairiba demand asimak JFD na matam sangna lengakta taksinduna lakhibani haiba wafam Gerald aduda palli madugi mathakta lamdam asida changsilakiba mitop singna lisingani kunhumdoigi me ahumdagi mitei furupta landaraktuna mihat mipun chatharaba matung ngasina naga furupta mihat mipun chathaduna mioi lising kaya mayumda leihandana awaba punsi marel amada leihalli hairi Loinana NRC updation gi process loidriba fauba population census asi yeithokpiu haina taksilakli